ngasi numida waram phong ki batuan tuan ba manipuri si phong sing amasum thoki ba thawdo athok sing digi maru ebi I pau sing myam la thamjagi ahan bada kanglei pa ki maira digi lakhu saraka kaksing khunau gi hector sangwa hen bala kol sing ising gi awa ba mayuk nararoi lomi sing kaksing khunau gi tarang torel da RCC dam na thattuna singhau lakol gi hector lising manga hen bada ising pinana ba sugunu AC gi MLA kanguzam ranjina kenel nauna amuk sembirak lebanina lakol asida ising gi awaba lairoi haina laumi singna fongdorakli laumi singna fongdorakoda dam asina haukiba sai kharadagi kaksing khunau gi kabota ba lakol pampak lakol amadi singhau lakol na singba laupari lising ama hen bada ising piduna lakli haukiba sai singda singhau lakol tana laumi singna ising purakna ba kenel asi matik sana sem ngamdabadagi awaba si khudong sa da kya laumi singna mai unaki lakol asigi laumi singna handak sugunu AC gi MLA ranjina lakhong asi semina ba haijabadagi JCB machine pebirakuna kenel asi mapung fana sembirabanina ising phangdabagi awaba leirambasing koklagane ki amaromda lakhong asi sem sabat asabu thaudang loriba development committee kaksing khunau gi president case babuna lau singu ba haibadi yamna maru oiba tawdaba yadraba thabangni MLA ranjina laumi miyam gi khanbiduna mathau taba JCB machine amadi mathau taba khudimak pibirakuna singhau lakol tana ising yaholakpagi damak MLA bu APN ba mali thagat pa phongdokhi atopa pawmana 30 smart can yenthokpagi thoram pangthokre mit ubagi sakti leitraba miyoi singi oina 30 smart can yenthokpagi thoram ama tagyel da leiba The Welfare Association for the Blind gi office ta pangthokre thoram adu mit ubagi pangal walaba miyoi yankhai rom da polam singadu yenthokhi Blind People's Association Torzit amadi Welfare Association for the Blind Manipur ahum na sinduna pangthokpa thoram adu da Person with Disability Manipur gi State Commissioner Waikom Birahirin hai disabled oiraba miyoi khudimak normal person amagum sap manaba hak phangangadabani makhoi goiba hak sapsana phangan bahaibasi maruoi kariguma lenga ki thabak tawbigi oiraba su disabled person sing goiba thabak hapkadabani masigi damak to ma ki maikedi gi lokhat pham tok thabak sing lokhanaba hotnari hairaduna office amada disabled person sing laku matamna makhoida hena khudong saba phangana na ba hotnagadabani haiki atopa pawmana hairokta maira paibi sing khongjang sangsingkhre Arambai Tengol gi lusing purel korongan biki matakta NIA na thagalagli ba sarsit khudakta handokadabani haina ngasi hairok kaithil apunba hairok maira paibisna wakat mifam galoina na kholaw kya laukre wakat mifam adu saruk ya khibi maira paibi lusing bi amana fongdorakpada haukiba kumja inglising ani ga kungo homdagi me ahumdagi lamdam asida thokliba lana sida manipur gi saktam kaibi yaroi haina tumba sawa khangdana imalai baki damak thawai khubak ta haptuna hotnarakhiba Arambai Tengol gi lusing purel korongan ba khuman gi mathakta NIA na tungan maral kya sizinduna sar sit thagalakpa mama oibising na yabang amloi isa korongan bagi damak mama ai khoina khongpham setna lepli ma ki mathakta thagalakliba sar sit khudakta handokadabani loinana imaleba ki damak tholakliba isa mata matuna masokpa yaro heba wafam sa phongdokhi ngasigi wakat mifam aduda korongan bagi mathakta NIA na thagalakliba sar sit khudakta handokadabani khulnga ku isa singi mathakta karigumba maral amata sirakpa yaro heba khulaw kya su laukhi atopa pawmana serau lakonda launing thina panba hori tha tara humdoi suraglaba kanglup anigi thokliba lana sina khwaidigi hena sokalaba mafam ama oiriba kaksing district ki manungsana serau khulda mamang sahida laumi singna lau pan ngamduna lairakhiba du handak sahi oinadi haujik lau ubagi thabak mai pakna sangsin mangamle haidi serau gi laumi kyana pauksi asida fongdorakpagi matung inadi haujik serau gi lakolayam lau khoiduna phauhunba loiduna mapung fana phauhore laumi singna mai pakna lau pan ngamliba asigi maru oibadi ithai lokhong gi khudong saba phangba sini lakol singda ising phangaliba si sakpi torelda kasa dam ama saduna madudagi maukhulakpa isingna khonglam semduna lakol singna pusilakpadigi isingi awatpa ama leitre haidi pausin hai mamang sahidagi kuki narko terrorist na akan mamong landarakpadigi laumi singna laupan ma ngamnadun lakhibani aduba haujik phawbi oinadi laumi singna labukumduna laukumba matamda nongmay amadi bom kapsinduna lakpa leptre haidi pausin hai haujik suguno amadi tangjeng khulani lonaba mafamda leiba lofam kharadi ising phangdabadagi laupan ma yadaduna leiri hairiba lofam asida
sakpi turelgi kasadamgi ising yauba ngamdaba mafamni maram aduna kumgi no ngairaga lau ubigi thabak sathaba haibadu tari adubu ngarangdagi haunadi sukunu amadi tangjengi mafamsingda kumgi nong tarakpadagi laumi singna lawukta kumduna lau ubigi thabak haure haidenasu pausida makhatana fongdorakli makha satharakpo oina topa pawmana paujal pausidagi mayamna thamjagi Zeribamgi lanjinarkiba miyoising section thoranga loinana hongdo hongjin tawkhre haukiba jun tarukta Zeribam district thokiba thoga ningtaba thawdo aduna Borobekragi lakoi pungamadi lamtai pungdagi lanjen aduna Vidyanagar da leiba multipurpose sport complex amadi tuan ba mafam singda changjafam lauduna leiba miyoisingda Federation of Civil Society Folks Manipur Zeribam da leiba CSO sing DC Zeribam amadi police personnel sing loinana punna sinduna imung sing adu anoba mafam singda hongdo hongjin tawkhre Folks ki president Thoidingjab mani hana fongdorakhibada haujik saraba nuksagi matam oiba maramna laifam chafam natai sadrabadi makal makha kya gi laina kya thulakpa yai maram maduna mafam chaba thiduna imung tangkhai ama Zeribam higher secondary da hongdopani warhauriba imung singa sina hayeng Kasturi school da hongjilagani Zeribam DC Assam Rifles ka loinana ningthina yengsinba amadi miyamna tengbang lakpadagi awat apagi de thoidokna leitre security su marang kaina mafam asida leirabanina mipai ningai oidraiki Zeribam dagi Borobekra phawbagi lambi asida Kuki tariba khul sing asidagi kari tawrakani haiba khangmangamdi haujik Zeribam da awaba tariba miyoi singidamak tengbangna ba Manipur amadi mapal dagi miyoi kya ama leiri adubu tengbang polam sing mafam sana sinnaduna awaba taraba imung sing da yohonba haibasi mathau tai haikenasu pawusida su palakli makasa tharak poina kanglai pakki mairadi topa maruiba I paw sing myamna thamjagi Tengnoupal district ki Myanmar ga tainaba maring khul taruk ki khunjasing dagi Kuki Refugee singna masing hen khibadagi khunjasing mi painari Tengnoupal district ki Myanmar ga tainaba naga maring khul taruk ki khunjasing dagi Myanmar dagi sanglakhiba mi singna yamba hen khibadagi khunjasing mi painaba poknari hairi ngasi maring students unions MSA gi mihut singa paw fawnraduna hiramasigi matangda hairakhibada Langana biometric lauraba Myanmar refugee singa si miyoi lisinga maga samriga kungani panoki Naga maringi khul tarukta haujik sanga famlauduna leiriba maringi khul taruk adudi Saibol Moirangthel Sanringphai Lamnong Khunau Sokthong amadi Satangkhulni Myanmar gi lanjenaragliba refugee singi mi singhen khiba sina mafam asida miyami painare haidi pausina hai leiriba refugee singa sina kari thabak tawri haibasu khangde makhoi sing senabasu ngamdabana khunja singda sauna singnaba ma oire iramasigi matangna Manipur lainga ki mari lainaba authority na sanglakliba miyoi singa si ningthina verification tawdabana mi singa si sabsana khangmangamdre adubu khul taruki khunja singidi hen khre haibisi kakngai leitre haidi MSU gi masinjat pamana fongdorakpada border area da thukliba thawdok singa si yengsinanaba mari leinaba Tengnoupal district ki DC ga unanaba kyara khonaki adabu unaba ngamdana leidi maring student union na DC si athubada unaduna hiramasigi matangda kumna khana nainagani haina fongdorakli makasa tharak poina panam pausi edigi topa pawmna chief minister na August phawada ST ga mari leinaba report sing center da thanaba WMC na taksingkhre Lakliba August tha phawbagi manungda mitai maitai ni ST list ta sannabaga mari lainana report ani mari lainaba center gi ministry da thagadabani haina World Mitai Council WMC gi chief minister N Berenda sirol ama piduna taksingkhre WMC gi mekedi gi tuan ba point taragani tho yawba warol ama ngasi chief minister nang thoma Berenda pisingkhre chief minister ra pisin ki ba sirol aduda yawriba point singa dudi English singa maga samapan go humdraga mathoigi census adugi matungina matamadu aponumi singi sada humfuga mapana tampakta lerega sada kuntraga mathoina singda lekhi adubu matamadugi census adu community wise oina mi sing kya no haina mayek sengba figure di fonkidi aduma putungan ba maram sing yenglaga matamadugi mitai gi mi sing apunbegi sada humfurong moigani Laiba asigi oina sahi tara khudingi mikok masing thibegi thabak sataduna lakpani aduba kumja English singani ga kunga mathogi oina COVID-19 na maram oiduna pangtokidi kumja English singani ga taraga mathogi census report ta yellow mimitai gi mi singa si apunwa mi singa sala nifuga mari rom tama oiki kumja English singa maga samapan go humdraga mathogi census ka yengnarubada mitai masing mayeng sathina taraki
ꯆꯍꯤ ꯅꯤꯐꯨ ꯑꯁꯤꯗ ꯃꯤꯇꯩꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈꯤꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯤꯇꯣꯞꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅꯅꯤ ꯑꯗꯨꯕꯨ ꯃꯤꯇꯩꯗꯤ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯅꯦꯁꯅꯦꯜ ꯄꯣꯄꯨꯂꯦꯁꯟ ꯄꯣꯂꯤꯁꯤꯗ ꯊꯥꯖꯗꯨꯅ ꯂꯩꯔꯛꯈꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯅ ꯏꯪ 2016ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡ ꯚꯤꯛꯇꯤꯝ ꯑꯣꯏꯒꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩꯕꯨ ꯀꯟꯖꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯃꯤꯇꯩꯁꯤꯡꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯤꯇꯩꯕꯨ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯑꯅꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯕꯤꯌꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯇꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯈꯔꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯋꯥꯀꯥꯏ ꯈꯛꯇ ꯉꯥꯡꯂꯒ ꯂꯩꯕ ꯇꯧꯕꯤꯒꯅꯨ ꯏꯕꯣꯝꯆꯥ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦꯁ ꯏꯕꯣꯝꯆꯥꯅ ꯋꯥꯡꯈꯩ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯌꯨ ꯀ꯭ꯂꯤꯟ ꯋꯤ ꯂꯣꯟꯗ꯭ꯔꯤ ꯍꯥꯏꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯟꯗ꯭ꯔꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯋꯥꯀꯥꯏ ꯈꯛꯇ ꯉꯥꯡꯂꯒ ꯂꯩꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯂꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯈꯛꯇ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯊꯕꯛ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ